Ngasi amuk lawirasi Tibetki Phungga Wari Uchigi Macha Ahum. Chahi kaya amagi mamangda Nepalgi ningthau panba leibakta uchi ama mahakki nupaga loinana ningthaugi konungdagi irap laptana nungairaba makol amada leirammi. Mahak macha pokadaure khangladuna uchiduna ishorda mahakki machadu yamna kanba ohenbiyu haiduna khurumlami. Amasung angangdu poklaba kanda kai macha ama oina poklaklami. Kai adu nongma nongmagi chauraklami amasung mahakna nongma mamada hairami. Ima ai hojik jungle da chatlage amasung aigi iyamba kai singa loinana leirurage. Aduga aigi iteng hek pamlakpa matamda imana tawgadabadi asukpa habungsigi wangmada chatlaga aihaki sam khuba mama nongkhatta hungatlu amasung aigi ming ahumlak kawiyu. Si hairaduna kaiduna mama usida mahaki sam khuba mama pirami amasung jangalda chatkirami. Ikui kuidana uchidu amuk hanna macha pokadaurami amasung matamsidasu mahakna magi machadu masak yam phajanaba isor khuramjarami. Angangdu poklaklaba kanda uchi machagi mahutta wahong oina poklaklami. Wahongdu nongma nongmagi achauba phajaba uchek oirami. Mahakna mapung marai phana chauraklaba kanda nongma mamada hairami. Ima hojikti aihak chatpa matam oire aduna jangalda aigi ichil inausinga loinana isagi hingnaba honarurage. Imana karigumba aigi mateng darkar leirakpa matamda tawbigadabadi chingdon sida chatpiyu aduga aihaki itusi khuba mama atiyada langkhatpiyu amasung aigi ming ahumlak kaubiyu. Si hairaduna mama uchida mahaki madu khuba mama pirami amasung jangalda paikhirami. Ahumlak suba oina usidu amuk macha pokadaurami amasung matamsidasu mahakna isorda mahaki machadu asingba maral leiba amasung sakti leiba oinaba khuramlami amasung mahaki machadu poklaklaba kanda nupa ama oina poklaklami. Angangduna chauraklabada mamadu mahaki mayamba singdona mahaksu magi makoldu thadokduna sangsarda magi masung mamanaba singa leiminaba chakrigani haiduna khalami. Maramduna mahakna mangonda mahaki mayamba anidugi wari lirami. Amasung mahakti minina makoina tawkhibadawna jangalda koichachatpa ngamloi aduna makonduda leigadabani hairami. Nupa machaduna mamana hairibadu tawgani haina wasaklami amasung nungtigi mahakna makoldugi machida famduna sanarami. Leifaktuda migi khujin amasung sangkakpa musalman ama leirami. Masagi thabakta yamna heisingba nupa ama oina mahakna ningthaugi konungda toina thabak tawrami amasung nongmadi mahakna konunglomda lakpada mahakna uchi makoldu fauduna chatlami. Mafamduda mahakna nupa machadu leifakta famba urami amasung manakta changsillaga magi masam amasung khujindu kakpa pambra hanglami. Nupa machaduna pami haina khumlami adudagi samkakpa nupaduna angangdugi masamdu kakpada angakpa ama oirami madudi magi akakpa masamsing adu leifakta hek takhibaga sam khudingma khudakta diamond hira amasung atai mani muktasing olami amasung nupa machadugi khujil kakpadana khujilgi machet khuding leipak hek yaubaga phajaraba sangbanaraba mamal yamlaba nung olami. Adudagi samkakpa nupadu konungda chatkirami amasung mahakna ningthaugi masam kakpada mahakna masam amasung khujilna mani mukta onba angakpa angangdugi maramda hairami. Mihau sauba amasung puksen sengdaba ningthauduna mamal yamlaba nupa machadubu magi oinaba leplami. Aduna mahakna magi minyai khara tharaduna nupa machadubu konungda puraknaba yathang tharami. Nupa machadu thunglaba kanda mahakpu ningthaugi mamangda puraklami amasung ningthauna mangonda hairami madudi aduna nupa machaduna konungi sanathong mari ngaknaba achauba mapung pharaba kai mari mangonda piba ngamdrabadi mamabu hatkani amasung nupa machadubu minai oina thamgani
Ngamlagana nupa machaduda mahakki machanupi luhonggani amasung mangonda leifak tangkhai ama pigani. Maraibak thiraba nupa machadu mathwai nungaitana mama Uchigi manakta halaklami amasung mangonda wari pumba lirami. Uchiduna mangonda nungnangdanaba hairami amasung mangonda kaigi masam khara piduna mahakna kari taurugadabano haiduna fazana taklaga jangalda tharami. Nupa machadu jangalgi yamna sukpa mayaiduda chatlami amasung kaigi matudu nongthakta hungaltuna iyamba kai haina ahumlak kauraklami. Wahaisingdu hek haiba loikibaga mahaki hek nakaldagi tapna amasung yamna ngangma makholama tarami amasung chauraba kai ama asukpa mongsongdagi maya higaduna lengam sangamdana tholaklami. Ai sida leire inau nahak kari pambage kaiduna hairami. O iyamba kai nupa machaduna hairami ningthauna aingonda mahaki konungi sanathong mari ngaknaba mapung marai faraba kai mari mangonda aihakna thuna bidrabadi aikhoigi ima hatkani amasung aihakbu minai ohengani hai. Madu tabada kaidu haunu noklami aduga hairami adu khaktara adu oiradi irai laina sinba ngammi aina nangonda kai chama phanganba ngamgani. Si hairaduna mahakna mayadu kathoklami amasung akibagi masak phangna ngang khonglami adudagi mikup kharagi manungda maikei khudingdagi kaising laktuna jangal pumba kaina pungthan thalami. Makhoi loina thaurang taurakanda ahanbagi kaiduna magi manaw nupadubu mahaki mathakta tongkhatnaba hairami amasung nupa machaduna lamjingduna atai kaisingduna matungda mari inahallaga ningthaugi konunglomda changlami. Makhoina konung yoksilaklabada mamai ingak-ngaknarami minaisingna maikei khudingda chenarami amasung garisingna khuchu khulai thirami. Thaudoktu ningthauda tamlurabada ningthaudu pakhatlabi taigumsung mahak masagi singasanda phamduna nupa macha amasung kaisingdubu changhalaknaba yathang pirami. Aga mathau mayamdugi mamangda nupa machadu kai mathakta tongduna atai kaisingduna tung induna changhalaklami. Adudagi singasandu yaugadaba khongkap khara watlingaida lepladuna hairami. Iningthau aihakna jangandagi fanglakpa khwaidagi fajaraba kaising pujarakle makhoising asidagi apamba kai mari khak khanbiba yagani. Ningthauduna tauribadu yamna ngaklami amasung khwaidagi fajaba kai mari khallaga ataisingdu mahakna chalhankirami. Toigumbasung mahak sana lupagi damak khalami amasung numit kharani ki manungda mahakna nupa machadubu amuk hanna kaurami aduga mangonda khudakta mahaki konungi yumthakki sanagi khwaidagi wangba maton marida tonghannaba wahong mari piba ngamdrabadi mahaki mama hatkani amasung nupa machadubu minai ohengani hairami. Maraibak thiraba nupa machadu madu tabada mathwai nungairamde amasung wana mamagi manakta paudu puduna halaklami. Uchi mamaduna mangonda nungaitaba taudanaba hairami amasung mangonda wahongi matu kuba mama piraga maduna kaidaugadage haibadu taklami. Asumna nupa machadu ching awangba amagi matonda chatkirami amasung matusingdu nongkhatta hungatlaga mahakna hauna iyamba wahong haina kaurami. Khanghaudana pharat khappa makholama tarami amasung fajakraba wahong ama manaki upaldagi maki mamangda paitharaklami. Aihak lakle inaw nahak aingondagi kari pambage wahongduna hairami. Nupa machaduna hairami iyamba wahong ningthauna aihakpu mahaki konungi khwaidagi wangba sanata bopigi maton marida tonghannaba wahong mari piba ngamdrabadi mahakna aikhoigi imabu hatkani amasung aibuna minai ohengani hai wahongduna hairami. Adugidamakta karisu khalluganu aikhoina adu irai laina tauba ngamgani adudagi mahak awangba upambi amagi matonda amuk hanna paikirami
ꯑꯃꯁꯨꯡ ꯋꯥꯍꯣꯡꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯇꯤꯌꯥꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯐꯖꯔꯕ ꯋꯥꯍꯣꯡꯁꯤꯡꯅ ꯄꯨꯡꯂꯪ ꯂꯪꯂꯝꯃꯤ꯫ "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ", ꯍꯥꯟꯅꯒꯤ ꯋꯥꯍꯣꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯋꯥꯍꯣꯡ ꯃꯔꯤꯅ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯁꯥꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯎꯇꯣꯟ ꯋꯥꯇꯣꯟ ꯂꯥꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯇꯧꯁꯤꯡꯅ ꯋꯥꯍꯣꯡꯁꯤꯡꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯆꯦꯟꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯒꯤ ꯃꯥꯡꯒꯣꯟꯗꯒꯤ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯛꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯋꯥꯍꯣꯡꯁꯤꯡꯗꯨꯅ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯃꯃꯩꯁꯤꯡꯗꯨ ꯐꯟꯗꯣꯛꯇꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯖꯪꯒꯜꯗꯒꯤ ꯐꯪꯂꯛꯄ ꯐꯖꯔꯕ ꯋꯥꯍꯣꯡꯁꯤꯡ ꯄꯨꯖꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯃꯔꯤꯗꯨ ꯈꯟꯕꯤꯕ ꯌꯥꯒꯅꯤ꯫" ꯅꯤꯡꯊꯧꯗꯨ ꯊꯧꯗꯧꯗꯨꯗ ꯁꯥꯊꯤꯅ ꯉꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯤꯡꯊꯤꯔꯕ ꯋꯥꯍꯣꯡ ꯃꯔꯤ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯅꯤꯡꯊꯧꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥꯇꯪ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯄꯥꯃꯆꯥꯗꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯎꯆꯤꯗꯨ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨꯒ ꯃꯊꯟꯇꯒ ꯈꯠꯅꯗꯨꯅ ꯁꯥꯃꯨꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯃꯥꯕꯨ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯄꯤꯛꯄ ꯎꯆꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨꯗꯨꯒ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯎꯆꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯁꯤꯟ ꯊꯨꯡꯅ ꯍꯨ ꯇꯩꯁꯤꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯩꯗ ꯊꯧꯔꯤ ꯑꯁꯥꯡꯕ ꯑꯃ ꯀꯤꯁꯤꯟꯅꯕ ꯇꯥꯛꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯑꯗꯨꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯗꯨꯅ ꯎꯆꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯪꯐꯝꯗ ꯈꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯈꯥꯖꯤꯟꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯐꯝꯐꯝ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯨꯝꯍꯩꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨꯗꯨ ꯃꯈꯣꯡꯗ ꯌꯣꯜꯂꯤꯡ ꯊꯥꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥꯗꯨꯅ ꯁꯥꯎꯔꯕ ꯁꯥꯃꯨꯗꯨꯒ ꯃꯥꯌꯣꯛꯅꯅꯕ ꯑꯦꯔꯦꯅꯥꯒꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯎꯆꯤꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯃꯤ꯫ ꯈꯠꯅꯕꯗꯨ ꯍꯧꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯁꯥꯃꯨꯗꯨꯒꯤ ꯌꯣꯠꯂꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯅꯣꯡꯊꯛꯇ ꯃꯅꯥꯇꯣꯟꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯗꯨꯅ ꯁꯥꯃꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯆꯤ ꯃꯆꯥꯗꯨꯅ ꯁꯥꯃꯨꯗꯨꯒ ꯊꯦꯡꯅꯕꯗ ꯂꯩꯄꯥꯛꯇ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯗꯨꯅ ꯑꯄꯤꯛꯄ ꯖꯤꯕꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯃꯤꯀꯨꯞꯃꯨꯛ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯅ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯁꯥꯃꯨꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟꯗꯨꯅ ꯈꯨꯗꯛꯇ ꯅꯣꯟꯊꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯠꯅ ꯀꯨꯞꯄꯗ ꯎꯆꯤꯗꯨ ꯁꯥꯃꯨꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯍꯨꯕꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯌꯧꯗ꯭ꯔꯤꯐꯥꯎꯕ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯗꯨꯒꯤ ꯊꯣꯞ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯥꯎꯔꯕ ꯁꯥꯃꯨꯗꯨꯒꯤ ꯊꯣꯞꯇꯨ ꯂꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯗꯨꯅ ꯁꯥꯃꯨꯗꯨꯅ ꯃꯅꯥꯇꯣꯟꯗꯨꯅ ꯂꯥꯝꯕ ꯐꯪꯗꯕ ꯃꯈꯩ ꯊꯨꯒꯥꯏ ꯌꯩꯈꯥꯏꯗꯨꯅ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯈꯥꯖꯤꯜꯂꯤꯕ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯗꯨ ꯍꯨꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯄꯥꯛꯇ ꯁꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯃꯆꯥꯗꯨꯅ ꯎꯆꯤꯗꯨꯒꯤ ꯃꯃꯩꯗ ꯀꯤꯔꯤꯕ ꯊꯧꯔꯤꯗꯨ ꯁꯥꯃꯨꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇ꯭ꯔꯤꯐꯥꯎꯕ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯄꯥꯃꯆꯥꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯁꯛꯇꯨ ꯉꯥꯛꯄꯗ ꯑꯃꯨꯛ ꯆꯤꯡꯅꯕ ꯄꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯄꯥꯃꯆꯥꯗꯨꯗ ꯂꯨꯍꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯗꯨꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫